Pauchari Impop Maru Pau Kharab that Toukhre, Congress Party Manungda Ahongba Lakkadouri, MPCC President Amasung CLP Luchingba Sindoklaba yari. Manipur Pradesh Congress Committee Manungda Athuba Matam the Chauna Ahongba Kharat Lakkadouri. Manipur Congress Party Mapangal Sondarakba Asi Yanglaka Party Haibagidmk Naha MPCC ki President Amade Party ki CLP Luchingba Sindoklaba Wakhanaba Oire. Athuba Matam the Tabak Lakolakpa Yai. Press na thajaba yaba mafam dagi phangba pauna hai Manipur Congress Party ki mapangal son tharakbagum tawrokpa ka loinana party asi manglomda changchinba ngamdabagi phibam ama lakpa dagi center ki Luchingba sina Manipur ki Congress Party Manungda Ahongba khara puraklaga party asi hena manglomda changchinba ngamnana honaba yabra yengadawre paw sina makhatana hai handakta Manipur ki Assembly Constituency mangagi by election aduda Imphal da laklamkhiba All India Congress Committee AICC ki Manipur amade Mizoram ki in charge Oire Anagi Railway Minister Amadi CWC member Bhakta Saran Dasna Manipur Alamkiba Aduda Manipur Pradesh Congress Committee ki Hauzik Oiriba Pibam Asikum Nayang Sinbaga Loina Marik Chumba report Amal Laukibane Aire AICC ki Luchingba Asina status that Ladiba Congress Luchingba saying party ki legislature sing Amadi organization ki Luchingba kaya unaduna party asigi manungi Oiriba Pibam Asikum Nayang Silam Kibane State asida Congress Party mapangal pudok ngamdabagi phibam ama uba party manungda organization ga legislature singki marakta gap lerakpa manba phibam ama urakpa ase party high command yamna haksina lawe masida natana hausik laingak pariba NP na Luchingba laingak asigi marakta mami mai chawra laktuna BJP dagi MLA ahum amadi NPP gi MLA mari loinan independent MLA phauba Congress Party chawlakpa phaubada Government sempeng ngangkidaba adu party ki manungda pau phauno watpa amade unity watpa dagini haina center ki Luchingba singna lawe masida natana party asigi MLA kaya toklaga BJP da yaukhiba party ki manung gi oiba Luchingba kaya party thadolaga chatkhiba kaya adu AICC ki Luchingba singna aksina lawe aire party asigi manungda haujik MLA kaya party office ta laktaba party ki thabak thorom singda puning changlakdaba ki maram ase party ki high command thidoktuna lakhe Party manunggi ahoba kaya asina handakta pangthokiba Assembly Constituency mangagi by election da Congress na sauna maithi khibani haina high command na lawba ka loina na party manungda ahongba khara purak na bi khongthang asi lawhalakpane by election mamangda AICC na karigumba khothaba tarabadi mikhal ki thabak thorom da sauna akai balakpa yabana mikhal loiraba matungda party ki president Sinbana tragana Congress legislature party ki Luchingba Sinbana tragana anibak sindopa ki wafam ase mikhal loiraba matungda thabakta onthokna ba janaraga lakhibane Oire Phibam Asida Athuba Matamda Matangi Mikhal Laktringi Mang Oinana MPCC ki President da AICC na Hana Kutharaba yari Matangda CLP ki Luchingba sing matakta Kutharaba yari Panbaja Abadi Party Thaduktuna Chatkiba MLA singna Party ki President Amade CLP Luchingba sing matakta Maral Kya Sikhibane Loinana Party ki Organization ki Party Legislature singi Marakda Gap Lerapa Kaya Phongdokhibane Handakta Manipur chuli pariba chungchina balangak asigi manungda mai chawna chalakpa matamda langak paiba ngamkhidaba Rajya Sabha ki mikhalda Congress na chawna mai pakpa yaba tanja lakhrabachu mai pakpa ngamokdaba handakta pangthokiba Assembly Constituency mangagi by election da Soshanpurda mirep thadokpa ngamkhidaba mirep thadokhiba Constituency marida Congress ke mirep na vote masing yamna hantana phanglaga BJP na chawna mai pakhiba kaya asina Manipur gi Congress Party da khuthana ba khongthang ase lokhalakpani haina paw asina makhatare Atopa pau amadana Hathras gang rape case CBI na accused mari Gujarat ta Toukhre Hathras gang rape ta hakthing na chena bani hariba accused mari ngasi Central Bureau of Investigation CBI ki official singna polygraph amasung brand mapping test tawna bakidamak Gujarat ki Gandhinagar da Toukhre UP ki Aligarh da leiba jail amada matam sangna thamlaki ba accused mari adu CBI official sing nang arang thangjur mita Gujarat ta pukhibane makhoi mari bak hayang ning thawgapa numita Polygraph amasung brand mapping test ta tharaba yai haire Hathras case asigi matangda CBI na thijalhanna ba Uttar Pradesh ki Chief Minister Yogi Adityanath na mamangda recommend tawkhrabane Uttar Pradesh ke Hathras ta Masagi sahi 18 khaktang airipit dalit kangluk ki Nupimacha ama musing asla gang rape sa tharaba matungda laikana bangamdana laikidabane case asi CBI na makata na thijalnabaginamak akan bathabak paikatpa Youkhre Nagaland ki mayukta Assam ki organization singna economic blockade Hatkhre Nagaland administration na Assam ki Disoi Valley Reserve Forest ta lam khopsilakpa ki mayukta Assam ki tongan ba organization Trisak Mukti Sangram Samiti amasung All Thai Ahom Student Union na Jorat ki Mariani
jangka lambi de economic blockade Nongmei Nupa pung taragani thoi economic blockade Hatkhre Oire Assam ki Jorhat Forest Division ki manung chana leiba Disoi Valley Reserve Valley asi tha asigi tarada Nagaland administration lam hanjinda laksilakpada ki Nagaland ki mayokta Assam ki tongan ba lupsing economic blockade asi chatharakpane Assam Students Union ki Jorhat unit na handakta Assam Police ki pukning wakal thawkatnabagi damak mafam adu chatuna yangsinkiba Laikre lam khopsin bagi thawong sing leptrabadi makhatana blockade chatharakpa yai haina su warning Toukhre yenariba lamda yung kaisagat pagi thabak chatharliba adu Supreme Court ki wail singnabani Oire Luhongbagi namada Nupi singi lining dharma on bagi ain semthoknanaba UP na Law Ministry da proposal Toukhre Uttar Pradesh ki Chief Minister Yogi Adityanath ki akan pamiyang makada State ki Law Department na Luhongbagi namada Nupi singi lining dharma on bagi matangda ain semthoknanaba Law Ministry da proposal Toukhre aina agency ki pauna phongdokle Handak pangthok ki Uttar Pradesh ki Assembly ki by election da election campaign ki wangang bada State ki Chief Minister Yogi amide atai BJP leader kya Nupi Oire Luhongbagi namada lining dharma on bagi matangda aujek chanariba ain asimatang ko chuna pamong da semdok na ba honagani aina phongdok na kiba Laikre hana chatna tano lairiba ain chaina ba chawna leibadagi Uttar Pradesh ki praja singda tangdaba phibam ama lakpa ubadagi tangai fadana andaki mikal amade tungda lakkadaba mikal singda asoba ahoba ama lakpa yabagi thajaba leitun tangai fadana chayna ba lairiba asi laindana na ba policy ama oina state ki maikai dagi center the proposal thakibani aina agency ki pau aduda palle state ki proposal asi ahogiba November kunda law minister Brijef Pathakna Home Department da refer to bamadong department asin athubada process amatorga Chief Minister Yogi gi apamba matung inha lakriba parliament ki ningtham mifam da bel oina pothok pandangna bathaki bani aina department asege masin chat pamiyoi amana ngasi pau ki agency ga unabada phongdokre maraga sida deputy speaker Robindro positive oire miyoi laikhidre Manipur Legislative Assembly ki deputy speaker ke Robindro COVID-19 positive oire Haukiba pungkun marida lilong amasuk wangjing Assembly constituency da targeted testing chathabada miyoi kulhumda yauna miyoi chahum sukna tharuk positive oire aduga miyoi ahumda laikhidre handak mikhal pangthokiba wangjing amasuk lilong constituency da miyoi chamani phutarit covid test tawbagi manungda miyoi kulhumda positive oiramkhibane miyoi sing asi tharaga ngasi pawbuda Manipurda positive oikiba migi masing lising kulhumda chamri Youkhre Haukiba pungkun marigi manungda Imphal West Thopal amasung Bishnupur district tagi miyoi amamam laichat asina maram oiraga laikhidre miyoi sing adu Rems amasung Sijo hospital da laying lakit chatharakibane laikhidaba migi masing punna chani kunthraga tharuk Youkhre malaria amasung covid nabadagi hinglaba British miyoi ama kharauna sikpadagi su hingle tamthiraba laina sing oiriba coronavirus dengue amasung malaria nabadagi hinglaba British charity worker ama Rajasthan da sathina misiba yaba Linda sikpadagi su Youkhre marubumi ki state adugi Jodhpur district ta Yan Jones koba British charity worker adu kharau amana chikkibani amasung konung Jaipur dagi kilometer 280 rom lapa Jodhpur city da hospital amada pokatuna laikanaki region adugi khungang amada hu senba lit amana sikpadagi aukiba sayolda Yan Jones aikoigi asida lakhibani ahanbada mahak aniraksuba oina COVID-19 positive oibani aina chingnaki adobo madugi test tobada mahak negative oiki aina mafamdagi Medipulse hospital da mahakpo layingkiba doctor Abhishek Tatena ngara thangchanamit da pongdokhe mahakna thunglakibada mahakna wakal mangde amasung mamit sengna udaba loinana khongna chatpa ngamdabagumba jawba linna sikhibagi symptom sing laikhe lamdam adugi khunggangi saruksingda linna chikpa aibasi toina thoktaba nate aina doctor aduna phongdokhe bank dagi lupa Lakh hompu lut Toukhre motorcycle tongtuna amadi Maikhum Uptuna Sikhibana ha marina Nongmei Chindolda Assam ki Nalbari district ki manungda leiba Punjab National Bank Anaipur Jagya Bhumi branch dagi lupa Lakh hompu gi lut Toukhre aina agency dagi phangba pau amana aire pau aduna makhatana pallibadi airiban ha mari aduna bank lut tawraba matungta mafam adudagi nanthuktuna chenkinaba honda Nongmei round kya kaplamkhe Nongmei kapatuna maram oiraga Narayan Das koba miyoi amasu asok apanangkhe Thaudok aduga mari lainana police na inquiry chataba Oukhre Gujarat da Yumlonnabagi Nupimacha rape tawi Haibagidmk Naha ama Hatkhre Gujarat ki Baros district da Yumlonnabagi Nupi rape tawi Haibagidmk Masagi sahi taraga mapan churaba nupa ama Yumlonnaba aduna phuraga Hatkhre aina ngasi Nongmei numita police na phongdokre sahi manga surabi Nupimacha adugi mapa aduna sahi amana nupa aduba tamtina phobadagi thaudok adu
अंकलेश्वर की खुंगंग अमदा इराई की नुमिदांग वैरमदा थोखिबने नुपा अदु वानथकी अमसुंग बारुस्तात लेबा सिविल हॉस्पिटल दा पुखतकी अमसुंग इराई की नुमिदांग अथिंगबदा सिकी आइना सीनियर पुलिस ऑफिसर चिराग पटेल ना आइखे इराई नुमित नहा अदुगी मामा अदुना नुपी मसा अदु कपलगा अमसुंग मसानुपा अदुबो टोलीतगी थोलकपो उखे मामा अदुना मसानुपा अदुबो नुपी मसा अदुगी मपागी नाक्ता पुसनकी आइना पुलिस ना आइखे मधुदा सावरबा नुपी मसा अदुगी मपाना नहा अदुबो फुखिबने नुपी मसा अदुगी मपा अदु ngarang thakju नुमिता पुलिस ना भाखरे नागलमरमदसु मसागी नुपी हाटलाप तुंगदा नुपा अमा सुसाइड तौखरे महाराष्ट्र की पलघर डिस्ट्रिक्ट मसागी सही कुनगनिपान सुरबा नुपा अमना मखोई की मेमदा महाकी लुइनबी नुपी अदु हाटखरे अमसुंग मदुगी मतुंग महाक मसासु सुसाइड तौदना सिखरे आइना पुलिस ना ngasi फोंदोखरे मखोई की जुमलोनबा खराना मफम अदुगी बसाई एरिया दा मखोई के जुम अदुदा मंगाल अमता उखिदबदगे पुलिस दा पाउ पीखरबगी तुंगदा थौतोक अदु इराई की नुमिदांग दा खंगलखिबने पुलिस लाखलगा जुम अदुगी थोंग अदु थोगारगा हांगदोकी अमसोंग मसागी सही कुलुमदय सुरबी जेटी चवन कौबी नुपी अदु फमुंग अमदा अदुगा माकी मपुरोबा राहुल चवन्ना सेलिंग अमदगी थौरी यालगा सिदुन लेरंबा थेंगनकी आइना नीरा बयानदेर बासाल बिरार कमिश्नर रेड की असिस्टेंट पुलिस इंस्पेक्टर अर्चना दुसानीना आइके जुम अदुदगी सुसाइड नोट अमा फंगकी आइना महकना आइके नुपा अदु थंगनबा मुंबई की अंधेरी एरिया दा मेट्रो स्टेशन अमदा सिक्योरिटी गार्ड ओइना थबक तौबने आइरे अरोइबदा कंटेंट सिंग असिगी मरुइबा पाउ खरा असिबा पाउदम जरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबा पुनमक थागाजरी लोइनना चैनल असिना दमदा कानरबदी सब्सक्राइब लाइक एंड शेयर तौबा काउबिगनु पुनमक अमुकाना थागाजरी